आकाशवाणी इम्फाल वाहिंगम वाशिंगटन पाउ पाजरी मणिपुर लिकर प्रोहिबिशन एक्ट लिसिंग चमापल मरफुद्रा माथोई की सेक्शन हुम्फुमापल की मखादा कमिश्नर ऑफ एक्साइज मणिपुर की मिटिंग मखादा कक्सिंग अमसुंग थौबाल जिला की मनुंग दलैब तोंगान तोंगान मफम सिंगदगी फागलकपा युंगांग अमदी युंगौसिंग ngasi मई थादुना मांगहनख्रे एक्साइज विभाग की पाउना हाई लुपा लाख तरुक लोंगी ओइगेदब युसिंग मांगहनबगी थबक अदु थौबाल जिला की एक्साइज डिपार्टमेंट की डिस्ट्रिक्ट लेवल नोडल ऑफिसर पांगंबम रंजित की लिसिंग मखाद चथखिबनी यूसिंग अदु यारिपोक लीलोंग थौबाल कक्सिंग पलेल अमसुंग सुगनुगी एक्साइज स्टेशन तरुकना ममांग सही लिसिंग अनि कुनमरी की मे थादगी चलिब सही लिसिंग अनि कुनमंगागी मार्च था फाउबद फागलखिबनी CRPF na masigi personnel singbu pukning hakchang phane thamnabagi pandamda chatharapa thaurangi saruk ama oina numit nini gi oiba yoga kam holistic meditation amasung stress management ki workshop ama thasi ani amasung ahumda kangpokpi jila gi Waikhom pokpi khul manakta leiba tactical training hub ta pangthokre Tamenglong jila gi katang amadi Diki uram khulgi lona badalaiba barak turagi mathakta saba barak thongda mal puba gari sing chatpa yadana lairakpa sahi taruk lom pharakle thong asi athuba matamda semjin binaba mari leinaba singi puning chingchili Kabui Dharma Sabha Manipur na sinduna ngasi Imphal gi Mahabali Kabui khulda Mariyang ngai gi maramda khananai nabagi thauram ama pangthokre thauramduda sabha asigi president DL Kabuina Kabui jati gi Maringyang ngai haiba hiramda paper ama puthokna khananai neki isai nongmai gi thauram supang thokhi Manipur People's Party Youth Front na sinduna lamsangda leiba ngariambam ibudau kabur sanglenda nongmagi oiba political awareness amasung marumrang yanthokpagi thauram ama ngasi pangthokre Laumi singna pothok hena puthokuna sel thunggi phibam phagal hanba amadi sinjak marang kaina mipal tangdana hingba ngamnabagi pandamda thauram adu pangthokhibani thauramduda MPP gi lusingba singamasung laumi chani rom na saruk yakhi Angola gi Rashtrapati JM Goncalves Loren Kona hairi Bharat amasung Angola laibak ani gi mari hena chesina hanba pami New Delhi dangasi India Angola Business Forum da wangang bada mahak na hai Bharat achi generic medicine gi lamda khang hairaba Angola gi maruai ba mapang amani Thoram du da wangang bada mapal thoram raija mantri Kirti Burden Singh na hai Bharat amasung Angola lalol itik tawna bagi chang lisingani kulhumdoi kunmari da $ billion mari dasmik ani yaubaga loinana energy gi lamda su achet pamari thamlakli Pradhan Mantri Narendra Modi na New Delhi da leba mahaki yumdangasi Air Staff ki makok Air Chief Marshal AP Singh unakre Pahalgam terror attack ki matungda Bharat amasung Pakistan leibak ani ki marakta ungkhatnabagi phibam hengalaklingai marak asida Pradhan Mantri na Shri Singha unakhibani Kendra ki Griha Mantri Amit Shah na hairi Sanskrit lol da leibak asigi gyan loksing kaya leibana miyam na lol asibu tamba madi sizinaba tangai fade Mang na hai Sanskrit law na malem asibu lamjingba amadi samasya kaya kokhanba ngamgani New Delhi da Samaskrita Bharati na sinba lising amanipan suba Sanskrit Speech Camp loisinbagi thoram da wangang bada Sri Sahana hai Sanskrit law lasi lol ayambagi mamani Mang na hai laibak asida Sanskrit lol chakwal hanaba sarkar na thabak kaya paikhali April kulhumdoidagi ngarang phawa chathakiba camp singda punna miyoi lising kunmanga rom charuk yaduna Sanskrit lol tamki Ahanba World Audio Visual and Entertainment Summit Webs lisingani kunmanga ngasi Mumbai da loisinkre numit marini chatharakpa mifam asigi ngasi aroiba numita film making ki master class amasung Sanskriti ki thoram sing pangthokki thoram asi haukiba sagol sel numita Pradhan Mantri Narendra Modi na haudokkibani Defense Research and Development Organization DRDO na Madhya Pradesh ki Shiopur gi Sangyeng Tawpham Starto Spear Airship Platform dagi Maiden Flight Mai Pakna Sangyeng Tawkre Khelo India Youth Games lisingani kunmanga hojik ngahaki mamangda Bihar gi Patna da leiba Pataliputra Sports Complex hudokre hudokpai thoramda Kendra gi Sports Mantri Dr Mansukh Manbiya amasung Bihar gi Mukhyamantri Nitish Kumar saruk yakhi paulo jare